ꯑꯣꯏꯔꯕ꯭ꯔꯥ ꯏꯪꯉꯦꯂꯩ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯅ ꯃꯄꯥ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕꯅ ꯏꯪꯉꯦꯂꯩ ꯀꯔꯤꯁꯨ ꯇꯧꯍꯧꯕꯗꯤ ꯑꯣꯏꯈꯤꯗꯦ꯫ ꯏꯪꯉꯦꯂꯩꯅ ꯈꯪꯂꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯄꯗ ꯁꯨꯃꯥꯡꯗ ꯃꯄꯥꯒ ꯊꯦꯡꯅꯔꯦ꯫ ꯏꯪꯉꯦꯂꯩꯅ ꯄꯥꯈꯠꯂꯛ "ꯄꯥꯕꯨꯡ!" ꯊꯣꯏꯕꯁꯨ "ꯀꯩꯗꯧꯔꯒꯦ?" ꯏꯪꯉꯦꯂꯩ ꯃꯄꯥꯅ ꯑꯁꯨꯝ ꯊꯥꯖꯗꯕ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕꯤꯗꯕ ꯑꯗꯨꯗ ꯃꯥꯋꯥ ꯂꯣꯠꯁꯤꯟꯈ꯭ꯔꯦ, ꯉꯥꯡꯈꯤꯗ꯭ꯔꯦ, ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯋꯥ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ "ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯄꯥꯕꯨꯡ, ꯆꯥꯛ ꯆꯥꯔꯨꯔꯁꯦ" ꯍꯥꯏꯔꯝ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯁꯥꯃꯤꯟ ꯐꯪꯗꯕꯗꯤ ꯅꯠꯇꯦ, ꯐꯪꯕ ꯍꯧꯔꯛꯂꯕꯅꯤ, ꯐꯪꯂꯛꯂꯕꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯂꯒ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯪꯉꯦꯂꯩ ꯀꯤꯔꯕꯁꯨ ꯀꯤꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇ꯭ꯔꯦ꯫ ꯊꯣꯏꯕ ꯀꯥꯡꯈꯜ ꯈꯟꯊꯔꯒ ꯇꯨꯝꯕ ꯍꯧꯔꯦ꯫ ꯑꯗꯨꯗꯅꯤ ꯅꯨꯡꯁꯤꯠꯅ ꯍꯨꯝꯖꯤꯜꯂꯛꯄꯒꯤ ꯀꯥꯡꯈꯜꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯨꯝꯗꯣꯔꯛꯄ꯫ ꯊꯣꯏꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯄꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯊꯝꯂꯝꯂꯦ꯫ ꯇꯞꯅ ꯃꯈꯣꯡ ꯑꯗꯣ ꯊꯥꯡꯊꯔꯛꯇꯨꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯣ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯕ ꯊꯣꯡꯅꯥꯎ ꯑꯃꯅꯤ꯫ ꯊꯣꯏꯕ ꯇꯞꯅ ꯊꯤꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯎꯔꯦ, ꯅꯨꯄꯤ ꯑꯃꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯣ꯫ ꯊꯣꯏꯕ ꯃꯃꯤꯠꯀ ꯀꯨꯞꯇ ꯉꯁꯤ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯏ ꯇꯩꯔꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯣꯏꯕ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯂꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯁꯠ ꯀꯥꯈꯠꯂꯒ ꯇꯨꯝꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯣꯜꯂꯝꯕ ꯁꯣꯔꯅ ꯈꯪꯊꯤꯡ ꯊꯤꯡꯈꯤꯕꯒꯨꯝ ꯃꯥꯡꯗ ꯀꯥꯡꯈꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯊꯛ ꯑꯗꯨꯗ ꯅꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕ ꯄꯥꯈꯠꯂꯞ ꯂꯥꯎꯔꯛꯏ꯫ "ꯏꯕꯦꯝꯃ!" ꯁꯣꯝꯗꯅ ꯏꯪꯉꯦꯂꯩ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯆꯥꯝꯂꯤꯉꯩ ꯃꯅꯤꯡꯗꯒꯤ ꯀꯧꯔꯛꯏ꯫ "ꯏꯪꯉꯦꯜ!" ꯏꯪꯉꯦꯂꯩꯁꯨ ꯁꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯦꯞꯂꯝꯂꯦ ꯅꯨꯄꯥ ꯑꯃ꯫ ꯃꯥꯅꯤ, ꯄꯨꯔꯦꯝꯕꯅꯤ꯫ ꯏꯪꯉꯦꯂꯩꯅ ꯁꯥꯎꯅ "ꯂꯥꯏꯁꯤꯗꯤ ꯁꯣꯝꯅ ꯁꯥꯟꯅꯔꯕꯅꯤꯅ ꯑꯃ ꯃꯊꯦꯡ ꯃꯔꯛꯁꯤꯗ ꯆꯠꯄꯒ ꯀꯤꯔꯛꯇꯕꯅꯤꯅꯦ." ꯄꯨꯔꯦꯝꯕ ꯆꯪꯁꯤꯜꯂꯛꯏ, ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯍꯩꯖꯥꯡ ꯑꯃꯠꯇ ꯄꯥꯏꯗꯨꯅ꯫ ꯏꯪꯉꯦꯂꯩ ꯃꯍꯥꯛꯅꯁꯨ ꯃꯁꯤ ꯎꯔꯛꯄꯅꯤ꯫ ꯏꯪꯉꯦꯂꯩꯅ ꯄꯥꯈꯠꯂꯛ "ꯀꯩꯅꯣ ꯄꯨꯔꯦꯝꯕ, ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯊꯥꯡꯗꯨꯅ ꯀꯩꯒꯤꯅꯣ?" ꯄꯨꯔꯦꯝꯕ ꯆꯪꯁꯤꯜꯂꯛꯄꯁꯨ ꯂꯦꯞꯇꯦ꯫ ꯏꯪꯉꯦꯂꯩꯁꯨ ꯍꯜꯂꯤ꯫ ꯄꯨꯔꯦꯝꯕꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯪꯉꯦꯜ!" ꯏꯪꯉꯦꯂꯩꯅ ꯄꯨꯔꯦꯝꯕꯕꯨ ꯂꯥꯛꯇꯅ ꯏꯅꯝꯂꯒ ꯆꯦꯟꯁꯤꯟꯈꯤꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯅ ꯏꯪꯉꯦꯂꯩ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ, ꯐꯥꯈ꯭ꯔꯦ꯫ ꯏꯪꯉꯦꯂꯩꯁꯨ ꯂꯥꯎꯖꯕꯅꯤ, ꯑꯗꯨꯕꯨ ꯄꯨꯔꯦꯝꯕꯅ ꯍꯥꯟꯅ ꯂꯥꯎꯈꯠꯂꯛꯏ꯫ "ꯏꯪꯉꯦꯂꯩ, ꯅꯪ ꯁꯤꯕ ꯄꯥꯝꯂꯕ?" ꯏꯪꯉꯦꯂꯩ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯝꯕꯅ ꯃꯈꯥ ꯇꯥꯅ "ꯅꯈꯣꯏ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯪ ꯀꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ? ꯑꯩꯅ ꯀꯣꯜ ꯑꯁꯤ ꯄꯨꯔꯛꯄꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯤ, ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅꯤ, ꯑꯩꯅ ꯀꯣꯜ ꯑꯁꯤ ꯄꯨꯔꯛꯄꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯪꯉꯦꯂꯩ, ꯀꯣꯜ ꯑꯁꯤꯒ ꯑꯩꯒꯗꯤ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯗꯦ, ꯀꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ." ꯏꯪꯉꯦꯂꯩꯅ "ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯄꯨꯔꯛꯏꯕ? ꯏꯃꯨꯡ ꯑꯁꯤ ꯇꯨꯝꯅ ꯑꯣꯟꯅꯕ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ? ꯏꯃꯨꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ? ꯇꯥꯅꯤꯡꯗꯤꯌꯦ ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯠꯇꯁꯨ꯫ ꯅꯁꯥꯅ ꯇꯧꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ." "ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯣꯜꯄꯣꯠ ꯑꯁꯦ ꯍꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ." "ꯉꯥꯏꯈꯣ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗ, ꯑꯩꯈꯣই ꯍꯤꯡꯒꯣꯜ ꯑꯁꯤꯗ ꯐꯠꯇꯕ ꯂꯥꯏ ꯇꯤꯟꯅ ꯁꯥꯟꯅꯔꯦ ꯍꯥꯏꯕꯁꯤꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯩꯈꯣꯏ ꯅꯠꯇꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯅꯣ?" "ꯏꯪꯉꯦꯂꯩ, ꯑꯩꯗꯤ ꯁꯤꯗ ꯂꯩꯇꯕ꯭ꯔꯥ? ꯑꯩꯗꯤ ꯁꯤꯗ ꯂꯥꯛꯇꯕ꯭ꯔꯥ? ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯊꯔꯣꯏ ꯊꯤꯜꯂꯝꯂꯒ ꯅꯪꯅ ꯑꯩꯕꯨ ꯊꯤꯟꯕꯗꯣ, ꯑꯩꯅ ꯀꯟꯅ ꯆꯦꯟꯈꯤꯕ ꯑꯗꯣ ꯑꯩ ꯂꯥꯛꯄꯗ ꯊꯦꯡꯅꯈ꯭ꯔꯦꯅꯦ꯫ ꯏꯪꯉꯦꯂꯩ, ꯃꯤꯉꯝꯗꯕꯤ ꯊꯋꯥꯏꯗꯣ." "ꯑꯣꯍꯣ, ꯈꯪꯗꯦ ꯍꯥꯏꯔꯒ ꯃꯤꯉꯝꯗꯕꯤ." "ꯏꯪꯉꯦꯂꯩ, ꯅꯪꯅ ꯇꯥꯟꯅꯕ ꯑꯃꯥꯏꯕ ꯕꯤꯅꯨ ꯑꯩꯒꯁꯨ ꯇꯥꯟꯅꯩꯌꯦ꯫ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯈꯛ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯉꯩ ꯑꯩꯅ ꯍꯪꯈ꯭ꯔꯦ, ꯂꯤꯁꯥꯡꯁꯤꯠꯅ ꯍꯥꯏꯔꯛꯈ꯭ꯔꯦ, ꯀꯣꯜ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯀꯣꯜ ꯑꯁꯦ ꯃꯩ ꯊꯥꯕ, ꯊꯨꯗꯦꯛꯄ ꯈꯛ ꯌꯥꯔꯣꯏ꯫ ꯀꯣꯜ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯅꯨꯖꯥ ꯑꯃꯅꯤ꯫ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯣ ꯑꯉꯥꯡꯒꯨꯝꯅ ꯈꯖꯤꯛ ꯇꯧꯕ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤ꯫ ꯑꯣꯖꯥꯅ ꯍꯥꯏꯔꯛꯑꯦ, ꯊꯋꯥꯏ ꯑꯁꯤꯕꯨ ꯍꯥꯠꯈ꯭ꯔꯤꯕ ꯃꯤꯁꯛ ꯑꯗꯣ
ꯅꯪꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯩ ꯅꯪꯕꯨꯁꯨ ꯑꯩ ꯀꯔꯝ ꯍꯥꯏꯁꯤꯒꯦ ꯑꯩ ꯅꯪ ꯀꯟꯕ ꯄꯥꯝꯃꯤ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯊꯋꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯣ ꯍꯥꯠꯇꯨꯅ ꯂꯃꯟ ꯈꯨꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯇꯨꯝꯂꯅꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯏꯉꯦꯂꯩꯅ ꯇꯞꯅ ꯑꯩꯒ ꯌꯥꯝ ꯅꯛꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯔꯣ ꯅꯪ ꯅꯠꯇꯅ ꯑꯩꯅ ꯀꯅꯥ ꯑꯃꯒ ꯑꯃꯨꯛ ꯂꯣꯏꯅꯒꯦ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯏꯉꯦꯂꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯥꯕꯣꯔꯦꯝꯕ ꯑꯩꯅ ꯃꯤꯌꯥꯝ ꯇꯥꯟꯅꯕ ꯂꯥꯎꯔꯛꯇ꯭ꯔꯤꯉꯩ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯏꯉꯦꯜ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯣ ꯍꯥꯏꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ ꯄꯨꯔꯦꯝꯕꯁꯨ ꯀꯤꯔꯞ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤ ꯊꯣꯡ ꯄꯨꯟꯅ ꯆꯦꯠꯅ ꯂꯣꯟꯁꯤꯟꯂꯝ ꯏꯉꯦꯂꯩ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯀꯥꯈꯠ ꯋꯥꯈꯜ ꯖꯥꯠ ꯖꯥꯠ ꯈꯟꯈꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯃꯈꯩ ꯈꯟꯕ ꯌꯥꯕ ꯋꯥꯈꯜ ꯃꯈꯩ ꯀꯔꯝꯕꯅ ꯆꯨꯝꯂꯗꯨꯅ ꯀꯅꯥꯅ ꯉꯝꯈ꯭ꯔꯕꯅꯣ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯉꯁꯤꯗꯤ ꯊꯣꯏꯅ ꯀꯣꯛ ꯀꯥꯛ ꯇꯧꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯀꯣꯜ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯃꯗꯤ ꯇꯥꯔꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯏꯉꯦꯂꯩ ꯉꯟꯅ ꯍꯧꯒꯠꯂꯗꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯩꯔꯕ ꯇꯨꯡ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈ꯭ꯔꯦ ꯏꯌꯥꯏꯒꯤ ꯁꯒꯥꯏ ꯇꯝꯅ ꯂꯥꯛꯄꯗ ꯏꯌꯥꯏꯗꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯏꯌꯥꯏꯅ ꯀꯩꯗꯧꯔꯦ ꯏꯉꯦꯂꯩ ꯇꯥꯌꯥꯏꯅ ꯈꯪꯕ ꯑꯇꯣꯞꯄ ꯍꯩꯕ ꯑꯃꯥꯏꯕꯒ ꯑꯃꯠꯇ ꯂꯩꯕꯤꯗ꯭ꯔꯕꯕ ꯑꯩꯅ ꯈꯪꯕꯗꯤ ꯂꯩꯇ꯭ꯔꯦꯅꯦ ꯕꯤꯅꯣꯗꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯁꯨꯝ ꯃꯁꯤꯁꯦ ꯍꯪꯒꯦ ꯂꯥꯛꯄꯅꯦ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯥꯅ ꯍꯜꯂꯛꯄꯗꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤ ꯈꯔ ꯑꯣꯝꯂꯝꯂꯦ ꯏꯉꯦꯂꯩꯅ ꯉꯛꯅ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯅꯨꯄꯤ ꯑꯃ ꯁꯠ ꯊꯣꯛꯂꯛꯂꯒ ꯏꯉꯦꯂꯩ ꯅꯪ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯥꯎꯈꯤꯕ ꯃꯇꯝꯗ ꯌꯥꯡꯅ ꯆꯦꯟꯈꯤꯕꯗꯣ ꯀꯩꯅꯣ ꯏꯅꯦ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯏ ꯅꯃꯥ ꯑꯗꯨꯁꯨ ꯅꯪꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯣ ꯅꯄꯥ ꯑꯁꯤꯁꯨ ꯅꯪꯅ ꯍꯥꯠꯂꯦꯗꯅ ꯑꯗꯨꯒ ꯌꯥꯝꯅꯒ ꯆꯦꯟꯈꯗꯅ ꯀꯩꯅꯣ ꯏꯅꯦ ꯏꯅꯦꯅ ꯉꯥꯡꯕꯤꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯄꯥꯕꯨꯡ ꯎꯔꯔꯦ ꯃꯄꯥꯅ ꯃꯃꯤꯠ ꯑꯗꯣ ꯉꯥꯎꯔꯪꯄꯥꯡ ꯃꯌꯥ ꯀꯥꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ ꯂꯩꯔꯝꯕ ꯑꯗꯣ ꯏꯉꯦꯂꯩ ꯄꯦꯟꯗꯅ ꯀꯞꯂꯛꯏ ꯄꯥꯕꯨꯡ ꯑꯩꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯅꯪꯁꯨ ꯅꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯈꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯅꯣ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯄꯥꯕꯨꯡꯒꯤ ꯁꯛꯇꯝ ꯑꯁꯦ ꯎꯅꯕ꯭ꯔꯣ ꯄꯥꯕꯨꯡꯅ ꯆꯠꯂꯣ ꯌꯥꯗ꯭ꯔꯤꯕ ꯍꯦ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦ ꯍꯥꯏꯌꯨꯅꯦ ꯅꯪ ꯅꯠꯇ꯭ꯔꯣ ꯏꯉꯦꯂꯩ ꯇꯞꯅ ꯏꯅꯦ ꯑꯩ ꯀꯩꯝꯇ ꯈꯪꯗꯤꯌꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯩꯁꯦ ꯇꯥꯊꯣꯏꯕꯒꯤꯗ ꯁꯦꯜ ꯈꯔ ꯂꯧꯒꯦ ꯆꯪꯂꯨꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝꯒ ꯐꯥꯔꯒ ꯊꯣꯛꯂꯛꯈꯤ ꯑꯩꯅ ꯏꯉꯦꯂꯩ ꯍꯥꯏꯅ ꯀꯧꯕꯗꯅꯦ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯑꯗꯨꯒ ꯆꯪꯂꯨꯕꯗꯗꯤ ꯇꯥꯊꯣꯏꯕ ꯑꯁꯦ ꯉꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯅꯤ ꯂꯩꯔꯝꯃꯤꯕ ꯏꯅꯦ ꯑꯩ ꯃꯆꯥꯅꯤ ꯃꯥꯒꯤ ꯃꯆꯥ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯦ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ ꯏꯅꯦ ꯊꯋꯥꯏ ꯑꯃ ꯂꯩꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯈꯪꯕꯅꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯋꯥꯠ ꯊꯥꯖꯤꯟꯕ ꯃꯤꯁꯛ ꯌꯥꯎꯔꯦ ꯏꯅꯦ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯈꯨꯟꯈꯥꯒꯤ ꯄꯥꯈꯪ ꯄꯨꯔꯦꯝꯕꯅꯤ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯈꯤꯕ ꯈꯨꯄꯥꯛꯅꯣ ꯏꯉꯦꯂꯩꯒꯤ ꯈꯖꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯥꯂꯩꯅ ꯀꯔꯤ ꯏꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕ ꯅꯪ ꯊꯤꯛ ꯇꯧꯒꯦ ꯂꯥꯛꯄꯅꯤ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯏꯆꯥꯗꯣ ꯅꯅꯥꯛꯇ ꯆꯠꯂꯨꯅꯤꯅ ꯊꯦꯡꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯏꯉꯦꯂꯩꯅ ꯏꯃꯥ ꯀꯩꯕ ꯅꯪꯅ ꯃꯥꯁꯨ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤꯅ ꯏꯉꯦꯂꯩ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯜꯂꯤ ꯏꯃꯥ ꯑꯩ ꯈꯪꯗꯦ ꯉꯔꯥꯡ ꯇꯥꯇꯥ ꯄꯨꯔꯦꯝꯕꯗꯣ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥ ꯈꯣꯜ ꯑꯗꯨ ꯇꯞꯊꯕꯤꯌꯣ ꯃꯤ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯕꯤꯌꯣ ꯄꯥꯕꯨꯡꯁꯨ ꯍꯧꯖꯤꯛ ꯊꯋꯥꯏ ꯊꯥꯔꯤꯕꯅꯤ ꯏꯕꯨꯡꯁꯤꯡ ꯑꯝꯇ ꯄꯥꯕꯨꯡꯁꯦ ꯃꯥꯂꯩꯅ ꯍꯦ ꯈꯣꯜ ꯈꯔ ꯅꯦꯝꯊꯕꯤꯌꯨ ꯀꯥꯏꯅ ꯉꯝꯂꯦꯗꯀꯣ ꯅꯪ ꯀꯅꯥ ꯑꯣꯏꯗꯅ ꯑꯩꯅ ꯈꯣꯜꯁꯦ ꯅꯦꯝꯊꯗꯣꯔꯤꯕ ꯃꯥꯡꯍꯜꯂꯦ ꯅꯪꯅ ꯄꯨꯡ ꯃꯥꯡ ꯍꯦꯛ ꯃꯥꯡꯍꯜꯂꯦ
ꯌꯥꯝ ꯊꯨꯅ ꯏꯆꯥ ꯊꯤꯌꯨ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯏꯉꯦꯂꯩ ꯌꯥꯝꯅ ꯏꯪ ꯇꯞꯆꯕꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯀꯥꯏꯅ ꯃꯃꯥ ꯀꯥꯏꯅ ꯃꯩꯁꯥꯅ ꯋꯥꯏꯔꯕ ꯁꯥꯎꯅꯤꯡꯂꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯇꯥꯏꯁꯤꯟꯕꯤꯔꯔꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯗ ꯏꯉꯦꯂꯩꯅ ꯍꯦ ꯑꯩꯅ ꯇꯞꯊꯧ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯅꯥꯗꯅꯣꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯗꯤ ꯂꯩꯔꯝꯈꯤꯗ꯭ꯔꯣ ꯅꯈꯣꯏꯗ ꯇꯥꯒꯗꯕ ꯑꯋꯥꯕ ꯑꯩꯅ ꯑꯣꯏꯅ ꯇꯥꯒꯦꯅ ꯈꯜꯂꯒ ꯍꯤꯡꯂꯤꯕꯅꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯤꯒꯤ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯄꯥꯕꯨꯡꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯅꯕ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯄꯤ ꯑꯗꯣ ꯁꯠ ꯁꯠ ꯇꯩꯊꯣꯛꯏ ꯑꯣ ꯑꯣ ꯉꯝꯕꯤꯔꯦꯅꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ ꯆꯠꯂꯁꯤ ꯌꯥꯔꯦ ꯃꯥꯏ ꯊꯣꯛꯄ ꯃꯄꯥ ꯑꯁꯦ ꯄꯣꯂꯣꯏꯖꯔꯅꯤ ꯏꯉꯦꯂꯩꯅ ꯑꯝꯇ ꯏꯕꯨꯡꯁꯥ ꯅꯆꯟꯒꯤ ꯃꯇꯦꯡꯁꯦ ꯑꯝꯇ ꯄꯥꯡꯕꯤꯔꯝꯃꯣ ꯌꯥꯔꯦ ꯌꯥꯔꯦ ꯅꯁꯥꯅ ꯑꯗꯨꯝ ꯇꯧꯖꯔꯣ ꯏꯉꯦꯂꯩ ꯃꯃꯣꯟ ꯈꯖꯤꯛ ꯅꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨꯇꯅꯅꯤ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯂꯦꯝꯅ ꯄꯤꯒꯅꯤ ꯁꯦꯟꯌꯦꯛ ꯂꯩꯇ꯭ꯔꯦ ꯄꯤꯒꯅꯤ ꯀꯅꯥꯅ ꯍꯧꯔꯦ ꯍꯥꯏꯔꯁꯨ ꯃꯥꯡꯖꯤꯟ ꯊꯥꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯅ ꯑꯋꯥꯕ ꯇꯥꯔꯕꯗ ꯃꯄꯥ ꯄꯣꯂꯣꯏꯕꯤꯅ ꯐꯥꯎꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯅꯁꯨ ꯂꯩꯇ꯭ꯔꯦꯗꯣ ꯍꯧꯖꯤꯛꯇꯗ ꯈꯪꯂꯛꯂꯤ ꯄꯨꯛꯆꯦꯟ ꯃꯥꯒꯤ ꯐꯤ ꯁꯥꯕꯤ ꯃꯇꯥꯔꯣꯏꯁꯤꯡꯁꯨ ꯌꯦꯡꯗꯨꯅꯇ ꯆꯠꯈꯤ ꯏꯉꯦꯂꯩꯅ ꯄꯦꯟꯗ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯟꯅ ꯌꯥꯟꯁꯤꯟꯖꯔꯕ ꯑꯩ ꯇꯥ ꯄꯨꯔꯦꯝꯕ ꯅꯪ ꯂꯥꯟꯗꯤ ꯈꯪꯉꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯅꯪ ꯅꯠꯇꯅ ꯄꯥꯡꯕ ꯉꯝꯂꯔꯣꯏꯌꯦ ꯄꯥꯕꯨꯡ ꯅꯪꯗꯤ ꯀꯃꯥꯏꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯉꯝꯗ ꯃꯅꯤꯡꯂꯣꯝꯗ ꯆꯤꯡꯂꯒ ꯉꯝꯅꯅꯕ ꯃꯁꯥ ꯃꯊꯟꯇꯅ ꯇꯧꯗꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ ꯏꯉꯦꯂꯩ ꯃꯃꯤꯠ ꯃꯃꯥꯏ ꯄꯣꯝꯂꯦ ꯑꯍꯤꯡ ꯃꯍꯥꯛ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯋꯥꯈꯜ ꯑꯗꯨꯁꯨ ꯋꯥꯔꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯨꯔꯦꯝꯕ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯞꯅ ꯂꯥꯛꯂꯦ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯦ ꯑꯣꯏ ꯑꯩꯕꯨ ꯊꯥꯗꯣꯛꯎꯂꯣ ꯅꯪꯒꯤ ꯑꯣꯏꯕ ꯃꯇꯝ ꯌꯧꯔꯛꯂꯕꯅꯦ ꯊꯨꯏ ꯃꯤ ꯑꯃꯗ ꯂꯥꯏ ꯊꯥꯖꯤꯟꯕ ꯀꯥꯏꯅ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯥ ꯑꯗꯣ ꯇꯞꯅ ꯐꯝꯊꯔꯛꯏ ꯏꯁꯥ ꯀꯟꯖꯕꯅꯤ ꯀꯩꯅꯣ ꯏꯁꯥ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯕꯗꯤ ꯀꯤꯗꯕ꯭ꯔꯅ ꯈꯜꯂꯤ ꯂꯋꯥꯏ ꯃꯆꯥ ꯅꯪ ꯅꯁꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯄ ꯉꯝꯕ ꯄꯥꯈꯪ ꯁꯥꯗꯨꯅ ꯏꯉꯦꯂꯩꯕꯨꯁꯨ ꯀꯣꯏꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯪꯉꯣꯟꯗ ꯇꯥꯕ ꯗꯁꯥ ꯃꯉꯣꯟꯗ ꯊꯩꯖꯤꯟꯕ ꯅꯁꯥꯒꯤ ꯄꯥꯞꯇꯤ ꯀꯔꯤꯒꯤ ꯄꯨꯅꯤꯡꯗ꯭ꯔꯤ ꯅꯊꯧꯔꯣ ꯍꯥꯠꯀꯅꯤ ꯈꯨꯁꯤꯅꯤ ꯃꯥ ꯁꯤꯔꯗꯤ ꯂꯣꯏꯔꯦ ꯄꯨꯀꯪꯕꯤ ꯊꯋꯥꯏꯗꯨꯁꯨꯅꯦ ꯂꯥꯏꯔꯩꯕꯥꯛꯇ ꯑꯗꯨꯃꯛ ꯄꯥꯏꯈ꯭ꯔꯅꯤ ꯍ ꯍꯨꯏ ꯃꯥꯅ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯂꯤꯕꯁꯦ ꯅꯪꯒꯤ ꯊꯋꯥꯏꯅꯤꯅꯦ ꯑꯗꯨ ꯀꯩꯗꯧꯁꯤꯒꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯈꯤꯕꯒꯤ ꯊꯥ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯃꯒ ꯉꯁꯤ ꯊꯥꯁꯤ ꯅꯨꯃꯤꯠꯅꯤ ꯏꯉꯦꯂꯩ ꯉꯁꯤ ꯊꯋꯥꯏ ꯃꯥꯡꯂꯅꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯍꯤꯡꯂꯒꯅꯤ ꯅꯨꯃꯤꯠ ꯃꯥꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯏꯉꯦꯂꯩ ꯃꯪꯒꯣꯜꯒꯤ ꯐꯛꯂꯥꯡ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯋꯥꯈꯜ ꯃꯥꯁꯨ ꯈꯪꯂꯛꯂꯥꯛꯏ ꯇꯥꯄꯨꯔꯦꯝꯕ ꯑꯣ ꯇꯥꯄꯨꯔꯦꯝꯕꯅ ꯍꯥꯏꯔꯝꯕꯗꯣ ꯂꯩꯔꯦ ꯃꯤꯑꯣꯏ ꯑꯗꯣ ꯂꯩꯔꯦ ꯇꯥꯄꯨꯔꯦꯝꯕ ꯅꯠꯇꯦ ꯑꯩ ꯆꯠꯁꯤꯔꯅꯦ ꯑꯩ ꯆꯠꯁꯤꯔꯥ ꯍꯥꯏꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯜ ꯑꯗꯣ ꯑꯃꯨꯛꯇ ꯀꯣꯗ꯭ꯔꯣꯛ ꯈꯥꯏꯗꯨꯅ ꯁꯥꯔꯛꯏ ꯏꯉꯦꯂꯩ ꯈꯪꯅ ꯃꯩ ꯊꯥꯡꯒꯠꯇ꯭ꯔꯦ ꯃꯩꯁꯨ ꯂꯥꯛꯇꯕꯅ ꯏꯃꯨꯡ ꯑꯗꯨꯗ ꯁꯠ ꯆꯪꯈ꯭ꯔꯒ ꯃꯩ ꯊꯥꯡꯒꯠꯂꯤ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯍꯦꯛ ꯊꯥꯕꯒ ꯀꯗꯣꯝꯗꯒꯤ ꯀꯥꯝꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯃꯩ ꯑꯗꯨ ꯐꯠ ꯃꯨꯠꯈ꯭ꯔꯦ ꯎꯍꯧꯔꯦ ꯁꯛꯇꯝ ꯑꯃꯈꯛ ꯃꯔꯝ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯃꯩꯈꯦꯠ ꯑꯗꯣ ꯈꯗ꯭ꯔꯛ ꯈꯗ꯭ꯔꯛ ꯅꯤꯛꯏ ꯑꯃꯨꯛꯁꯨ ꯐꯠ ꯈꯦꯠꯂꯒ ꯆꯨꯏ ꯍꯟꯗꯛꯇꯤ ꯃꯥꯡ ꯑꯗꯨꯗ ꯂꯥꯏꯐꯗꯕꯤ ꯑꯗꯣ ꯂꯦꯞꯂꯝꯂꯦ ꯏꯉꯦꯂꯩꯅ ꯈꯪꯂꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯏꯐꯗꯕꯤ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯗꯣ ꯂꯥꯞꯇꯨꯅ ꯂꯪꯁꯤꯜꯂꯤ ꯑꯄꯥꯕ ꯐꯤꯒ ꯑꯣꯏꯔꯦ ꯂꯥꯏꯐꯗꯕꯤ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯃꯩꯅ ꯋꯥꯏꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯗꯗꯤ ꯀꯅꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯂꯥꯏꯐꯗꯕꯤ ꯃꯩ ꯊꯥꯕ ꯑꯩꯒꯤ ꯂꯥꯏꯐꯗꯕꯤ ꯄꯤꯌꯣ ꯏꯉꯦꯂꯩ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯎꯔꯦ ꯁꯛꯇꯝ ꯑꯃꯅ ꯃꯊꯛ ꯑꯗꯨꯗ ꯅꯞꯇꯨꯅ ꯃꯥꯕꯨ ꯌꯦꯡꯊꯔꯝꯕ ꯏꯉꯦꯂꯩ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ
ꯀꯩꯅꯣ ꯉꯁꯤꯒꯤꯁꯤꯗꯤ? ꯆꯦꯟꯊꯣꯔꯛꯂꯕꯁꯨ ꯊꯣꯡ ꯑꯗꯨ ꯒꯝ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯀꯟꯅ ꯊꯦꯜꯂꯤ, ꯍꯥꯡꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯩ꯫ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣꯕ, ꯀꯅꯥ ꯂꯩꯒꯦ? ꯏꯉꯦꯂꯩ ꯑꯁꯨꯝ ꯀꯤꯕ ꯍꯦꯟꯖꯜꯂꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯄꯨꯔꯛ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯡ ꯈꯪꯂꯣꯟ ꯂꯣꯟꯁꯤꯟꯈꯤ꯫ ꯏꯉꯦꯂꯩꯅ ꯀꯥ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯊꯤꯗꯨꯅ, ꯃꯩꯈꯦꯠꯇꯨ ꯑꯩꯅ ꯁꯤꯗ ꯊꯝꯈꯤꯕꯅꯦ, ꯃꯩꯈꯦꯠꯇꯤ? ꯄꯨꯡ ꯑꯗꯨꯁꯨ ꯊꯦꯡꯈ꯭ꯔꯕꯅꯤ꯫ ꯏꯉꯦꯂꯩ ꯂꯩꯔꯝꯕ ꯃꯩꯈꯦꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯤꯗꯨꯅ, ꯄꯨꯝꯅꯃꯛ ꯂꯣꯏꯅꯕ ꯀꯣꯜꯂꯁꯦ, ꯃꯩ ꯊꯥꯔꯒꯦ, ꯀꯣꯜꯂꯁꯦ, ꯑꯩ ꯃꯩ ꯊꯥꯔꯒꯦ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯝꯕꯕꯨ ꯐꯥꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯞꯅ ꯊꯣꯡ ꯑꯗꯣ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯨꯔꯦꯝꯕꯅ, ꯑꯩ ꯊꯥꯗꯣꯛꯑꯣ꯫ ꯍꯩ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯁꯤꯔꯝꯗꯣꯔꯝꯃꯅꯤ ꯃꯥ꯫ ꯍꯦꯛ ꯁꯤꯕꯒ ꯅꯪ ꯑꯃꯨꯛ ꯍꯥꯠꯂꯒꯗꯕꯅꯤ꯫ ꯁꯤꯔꯝꯗꯥꯏꯁꯦ ꯑꯩ ꯂꯣꯏ ꯍꯥꯏꯕꯤꯒꯦ꯫ ꯑꯩꯕꯨ ꯅꯝꯗꯅ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯣ ꯊꯤꯕꯤꯕꯅꯤ, ꯑꯗꯨꯁꯨ ꯃꯀꯣꯛ ꯆꯥꯛꯄꯤ, ꯈꯨꯡ ꯆꯨꯕꯤ꯫ ꯑꯩꯅ ꯍꯥꯠꯈ꯭ꯔꯗꯤ ꯅꯤꯡꯊꯤꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤꯒꯦꯗꯤ ꯂꯩꯇꯦ, ꯑꯃꯨꯛ ꯇꯝꯅꯔꯛꯄ ꯁꯥꯏ꯫ ꯑꯩꯅ ꯃꯥꯏꯕ ꯑꯃꯒ ꯇꯥꯟꯅꯗꯨꯅ ꯀꯣꯜ ꯑꯗꯣ ꯑꯍꯜ ꯑꯃꯗ ꯇꯧꯗꯨꯅ ꯅꯪꯉꯣꯟꯗ ꯌꯣꯟꯍꯟꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯁꯤꯔꯕ ꯃꯇꯨꯡ ꯊꯋꯥꯏꯗꯣ ꯂꯥꯏꯔꯩꯕꯥꯛꯇ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯅꯤ꯫ ꯌꯥꯏ, ꯅꯪ ꯏꯉꯦꯜꯅ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯍꯦꯛ ꯇꯥꯈ꯭ꯔꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯅꯁꯥꯅ ꯇꯧꯕ ꯄꯥꯞꯀꯤ ꯃꯍꯩ ꯅꯁꯥꯅꯁꯨ ꯆꯥꯅꯤꯡꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯀꯣꯜꯗꯣ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯀꯩꯗꯧꯏ? ꯑꯩꯁꯦ ꯑꯄꯪꯂꯣ? ꯃꯩ ꯊꯥꯒꯦ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯗꯣ ꯀꯥ ꯍꯦꯟꯅ ꯁꯥꯊꯤꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯩꯒꯤ ꯗꯁꯥ ꯑꯇꯣꯞꯄ ꯑꯃꯗ ꯊꯥꯡꯁꯤꯜꯂꯤꯕ ꯑꯁꯦ꯫ ꯄꯨꯔꯦꯝꯕ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯞ ꯌꯦꯡꯂꯛꯇꯨꯅ ꯃꯤꯌꯥꯏꯕꯨ ꯂꯥꯛꯇꯨꯅ ꯏꯟꯈ꯭ꯔꯦ꯫ ꯐꯠ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯔꯤꯕ ꯆꯩꯇꯨꯞ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯜꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯏ꯫ ꯏꯉꯦꯂꯩ! ꯁꯣꯝꯗꯁꯨ ꯏꯉꯦꯂꯩ ꯃꯩꯈꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯐꯨ ꯈꯟꯅ ꯗꯪ ꯗꯪ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯄꯅꯤ꯫ ꯈꯜꯂꯝꯕ ꯋꯥꯈꯜꯒ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯀꯥ ꯑꯗꯣ ꯄꯨꯝꯃꯝꯁꯨ ꯃꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯁꯨꯞꯅꯒꯤ ꯃꯩꯈꯦꯠ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯁꯨ ꯃꯈꯨꯠꯇ ꯄꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯑꯃꯨꯛ ꯈꯣꯠꯂꯛꯏ꯫ ꯏꯉꯦꯂꯩꯅ, ꯑꯩꯅ ꯅꯣꯏꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ? ꯆꯠꯂꯣ, ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯗꯨꯗꯗꯤ ꯂꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯇꯞꯅ ꯇꯥꯕ ꯐꯪꯂꯛꯏ꯫ ꯏꯉꯦꯂꯩ ꯁꯥꯎꯔꯛꯑꯗꯨꯅ ꯑꯀꯤꯕ ꯄꯨꯝꯕ ꯊꯥꯗꯣꯛ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯈ꯭ꯔꯒ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯁꯪꯒꯣꯏ ꯑꯗꯨ ꯇꯝꯅ ꯀꯅꯥ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯝꯗ, ꯑꯗꯨꯕꯨ ꯃꯥꯡꯒꯣꯟꯗ ꯁꯥꯃꯤꯟ ꯑꯃꯗꯤ ꯐꯪꯈꯤ, ꯈꯪꯈꯤ꯫ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯦ ꯍꯥꯏꯅ꯫ ꯁꯪꯒꯣꯏ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯄ ꯃꯈꯩ ꯃꯩꯈꯦꯠ ꯑꯗꯨ ꯈꯦꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯞ ꯍꯥꯏꯔꯞ ꯌꯦꯡꯕꯁꯨ ꯂꯦꯞꯇꯦ, ꯇꯨꯡꯗ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ꯫ ꯎꯕꯁꯨ ꯐꯪꯉꯤ ꯏꯉꯦꯂꯩ ꯍꯥꯊꯨꯃꯟꯕꯅ ꯃꯩ ꯑꯃꯠꯇ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯇꯦꯛ ꯇꯦꯛꯇꯨꯅ ꯂꯣꯏꯅ ꯊꯥꯗꯈ꯭ꯔꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯔꯣꯏꯕ ꯃꯩꯈꯦꯠ ꯃꯔꯨ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯈꯦꯠ ꯈꯦꯠꯂꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯩ ꯑꯗꯨ ꯒ꯭ꯔꯪ ꯍꯧꯔꯛꯂꯦ꯫ ꯏꯉꯦꯂꯩ ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯜ ꯑꯗꯣ ꯇꯝꯅ ꯂꯥꯛꯇꯅ ꯂꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯌꯥꯟꯈꯤꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯄꯨꯔꯦꯝꯕ ꯆꯦꯜꯂꯛꯈꯤꯕ ꯑꯗꯨꯗ ꯎꯍꯧꯔꯦ꯫ ꯏꯉꯦꯂꯩꯅ ꯃꯊꯟꯇ ꯃꯤꯅ ꯆꯤꯡꯕꯒꯨꯝꯅ ꯌꯦꯅꯈꯥꯔꯣꯝꯗ ꯆꯤꯡꯁꯤꯟꯈꯤꯕ ꯑꯗꯣ꯫ ꯄꯨꯔꯦꯝꯕ ꯃꯥꯁꯨ ꯌꯦꯅꯈꯥꯔꯣꯝ ꯑꯗꯨꯗ ꯍꯥꯊꯨꯅ ꯇꯥꯟꯅꯔꯛꯏ, ꯀꯧꯗꯨꯅ, ꯏꯉꯦꯂꯩ! ꯏꯉꯦꯂꯩ! ꯍꯧꯖꯤꯛ ꯋꯥꯏꯗ ꯆꯤꯡꯁꯤꯟꯈꯤꯕ ꯏꯉꯦꯂꯩ ꯂꯩꯔꯝꯈꯤꯗ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯁꯨ ꯃꯀꯣꯛ ꯉꯥꯎꯅ ꯄꯥꯛꯈ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯅ ꯂꯩꯅ ꯌꯦꯡꯉꯤ꯫ ꯀꯧꯕꯁꯨ ꯀꯧꯔꯤ, ꯏꯉꯦꯂꯩ! ꯇꯥꯔꯛꯂꯦ ꯈꯣꯟꯖꯦꯜ ꯑꯃꯅ ꯄꯥꯈꯠꯅꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ꯫ ꯄꯨꯔꯦꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯀꯣꯛ ꯑꯗꯣ ꯂꯩꯁꯤꯜꯂꯛꯑꯦ꯫ ꯎꯔꯦ, ꯅꯨꯄꯤ ꯑꯃꯅ ꯐꯝꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤꯕ ꯑꯗꯣ꯫ ꯊꯤꯟꯊꯗ ꯄꯨꯔꯦꯝꯕ ꯁꯠ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯉꯦꯂꯩ! ꯑꯩ ꯂꯥꯛꯑꯦ! ꯑꯩ ꯂꯥꯛꯑꯦ ꯏꯉꯦꯂꯩ! ꯑꯗꯨꯕꯨ ꯈꯨꯝꯗ ꯑꯗꯨꯃꯛ ꯀꯞꯂꯒ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯗꯒꯤ ꯇꯞꯅ, ꯇꯥ ꯄꯨꯔꯦꯝꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯁꯧꯕꯤꯌꯣ꯫ ꯄꯨꯔꯦꯝꯕꯁꯨ ꯐꯠ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯏꯉꯦꯂꯩꯅ ꯌꯦꯟꯗꯦꯝ ꯃꯔꯛ ꯑꯗꯨꯗ ꯇꯨꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯔꯦ꯫ ꯑꯗꯨꯗꯤ ꯃꯥꯡꯗ ꯀꯞꯂꯤꯕ ꯑꯗꯨꯅ ꯀꯅꯥ ꯍꯥꯏꯅ ꯁꯠ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯄꯥꯡꯂꯒ
ꯃꯔꯩ ꯑꯗꯨꯅ ꯀꯗꯥꯡ ꯍꯦꯟꯅ ꯆꯣꯟꯊꯗꯨꯅ ꯃꯥꯕꯨ ꯂꯦꯛꯇꯣꯏꯒꯤ ꯇꯧꯔꯝꯕ ꯑꯗꯨꯗ ꯄꯨꯔꯦꯝꯕ ꯈꯪꯅ "ꯏꯃꯥ!" ꯍꯥꯏꯔꯝꯗꯨꯅ ꯏꯉꯦꯂꯩꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯉꯦꯂꯩꯁꯨ "ꯇꯥ ꯄꯨꯔꯦꯝꯕ, ꯀꯣꯜ ꯑꯗꯣ ꯃꯩ ꯊꯥꯁꯦ." "ꯃꯗꯨ ꯌꯥꯗꯦ, ꯏꯉꯦꯂꯩ ꯂꯥꯛꯑꯣ, ꯑꯩ ꯁꯧꯒꯦ." ꯅꯝꯗꯅ ꯏꯉꯦꯂꯩ ꯃꯍꯥꯛꯄꯨ ꯁꯧꯒꯠꯂꯒ ꯄꯨꯔꯦꯝꯕ ꯆꯤꯡꯈꯠꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯁꯨ ꯉꯪꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯨꯝꯅ ꯃꯁꯥꯗꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯅꯝꯗꯅ ꯆꯦꯜꯂꯛꯄꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯄꯨꯔꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯒ "ꯃꯌꯥꯒ ꯁꯨꯝꯅ ꯂꯩꯔꯁꯦ." ꯏꯉꯦꯂꯩꯅ "ꯇꯥ ꯄꯨꯔꯦꯝꯕ, ꯑꯩꯒꯤ ꯈꯣꯡꯁꯦ." ꯄꯨꯔꯦꯝꯕꯁꯨ ꯐꯠ ꯌꯦꯡꯂꯛꯏ꯫ ꯎꯔꯦ, ꯏꯉꯦꯂꯩꯒꯤ ꯃꯈꯣꯡ ꯑꯗꯨ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ, ꯏ ꯊꯥꯡꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯉꯧꯅ ꯂꯩꯔꯝꯕ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯣ ꯃꯅꯤꯡꯗ ꯁꯠ ꯂꯩꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕ ꯄꯥꯈꯠꯅ "ꯏꯉꯦꯜ!" ꯃꯄꯥꯟꯗꯒꯤ ꯑꯣꯏꯅ ꯇꯞꯅ "ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯃꯄꯥꯟꯗ ꯂꯩꯌꯦ, ꯑꯩ ꯇꯨꯍꯧꯔꯦ." ꯄꯨꯔꯦꯝꯕꯁꯨ ꯁꯠ ꯊꯣꯡꯗꯣ ꯍꯥꯡꯒꯦ ꯇꯧꯕꯗ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯤꯡꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯁꯨ ꯃꯃꯥꯏ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯏꯌꯥꯏ ꯏꯘꯦꯟꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯏꯉꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯦ꯫ ꯎꯔꯦ, ꯏꯉꯦꯂꯩꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯥꯎꯕꯍꯣ ꯈꯣꯡꯕꯍꯣ ꯇꯧꯔꯝꯕ꯫ ꯏꯌꯥꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯉꯦꯂꯩꯕꯨ ꯃꯁꯝ ꯂꯥꯛꯅ ꯐꯣꯏꯒꯠꯂꯒ "ꯏꯉꯦꯂꯩ, ꯅꯪ ꯁꯤꯔꯝꯗ꯭ꯔꯤ. ꯅꯪ ꯁꯤꯗ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯕ? ꯊꯋꯥꯏ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯗ꯭ꯔꯕꯁꯨ ꯑꯩ ꯅꯍꯥꯟ ꯍꯥꯠꯄ ꯇꯥꯔꯦꯗꯅ." ꯍꯥꯏꯗꯨꯅ ꯆꯨꯔꯤ ꯃꯈꯥꯗ ꯆꯤꯡꯊꯔꯛꯏ꯫ ꯏꯉꯦꯂꯩꯅ "ꯍꯤꯡꯆꯥꯕ, ꯃꯤꯍꯥꯠꯄ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯗꯨꯒꯤ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯪꯂꯦꯗꯅ. ꯑꯗꯨꯛ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯥꯒꯤ ꯄꯨꯛꯆꯦꯟ ꯆꯦꯟꯕ." ꯏꯌꯥꯏ ꯈꯣꯝꯕ ꯃꯌꯥ ꯆꯤꯛꯂꯒ "ꯑꯩ ꯍꯥꯏꯕꯁꯤꯗꯒꯤ ꯂꯨꯕ ꯀꯔꯤ ꯄꯣꯠ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯅꯤ?" ꯍꯥꯏꯅ ꯃꯥꯅ ꯌꯦꯛꯂꯛꯄ ꯊꯥꯡ ꯑꯗꯨ ꯁꯠꯂꯒ ꯊꯤꯟꯅꯕ ꯇꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯄꯨꯔꯦꯝꯕꯅ ꯄꯥꯈꯠꯅ "ꯊꯣꯏꯕꯤ!" ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯝꯕ ꯊꯋꯥꯏ ꯑꯗꯣ ꯃꯤꯡꯒꯧ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯔꯦꯝꯕ ꯏꯔꯥ ꯆꯦꯟꯅ "ꯊꯣꯏꯕꯤ, ꯑꯩ ꯅꯪꯕꯨꯗꯤ ꯀꯟꯕ ꯉꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯉꯦꯂꯩꯕꯨꯗꯤ ꯀꯟꯕꯤꯌꯨ. ꯐꯠꯇ꯭ꯔꯕ, ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯊꯋꯥꯏ ꯂꯧꯈꯤꯕ ꯃꯍꯥꯛꯄꯨ ꯅꯪꯅ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ. ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯕꯨ ꯑꯗꯨꯝ ꯑꯣꯠꯄꯅꯣ? ꯅꯪꯒꯤ ꯋꯥꯈꯜ ꯑꯉꯥꯡꯒꯤ ꯄꯥꯜꯂꯤ. ꯑꯩ ꯄꯦꯟꯗꯦ." ꯅꯨꯄꯤ ꯑꯗꯣ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩ꯫ "ꯑꯩꯅ ꯑꯃꯨꯛ ꯅꯪꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯗꯕꯅ ꯅꯪ ꯏꯌꯥꯏꯗ ꯂꯩꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯇꯝꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯡꯈ꯭ꯔꯦ. ꯏꯉꯥꯎ ꯉꯥꯎꯔꯝꯕ ꯑꯉꯥꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯑꯩꯅ ꯈꯣꯏꯗꯥꯔꯨꯔꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯪꯅ ꯀꯟꯕꯤꯌꯨ." ꯊꯋꯥꯏ ꯑꯗꯣ ꯄꯨꯔꯦꯝꯕ ꯃꯍꯥꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯎꯊꯣꯔꯛꯏ꯫ ꯃꯁꯥꯗ ꯁꯥꯃꯤꯟ ꯑꯃꯁꯨ ꯐꯥꯎꯔꯛꯄꯅꯤ꯫ ꯃꯄꯥꯟꯗ ꯌꯥꯝꯅ ꯀꯟꯅ ꯉꯪꯂꯗꯨꯅ ꯄꯥꯏꯊꯣꯔꯛꯏ꯫ ꯏꯌꯥꯏ ꯈꯣꯝꯕ ꯃꯗꯨ ꯎꯕꯗ ꯏꯉꯦꯂꯩ ꯃꯍꯥꯛꯄꯨ ꯂꯥꯛꯇꯅ ꯏꯟꯈꯤꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯅꯕ ꯊꯧꯔꯛꯄꯅꯤ꯫ ꯊꯣꯏꯕꯤꯅ ꯌꯥꯟꯈ꯭ꯔꯤ꯫ ꯏꯉꯦꯂꯩꯁꯨ ꯂꯩꯔꯝꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯈ꯭ꯔꯤ꯫ ꯏꯈꯦꯡꯁꯨ ꯇꯞꯅ ꯆꯤꯡꯊꯔꯛꯏ꯫ ꯏꯌꯥꯏ ꯄꯥꯈꯠꯅ "ꯊꯣꯏꯕꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯎ. ꯅꯣꯏꯇꯥꯆꯧ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦꯕ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯣ." ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯗ ꯊꯣꯏꯕꯤꯅ ꯏꯌꯥꯏꯕꯨ ꯅꯝꯁꯤꯟꯈ꯭ꯔꯦ꯫ ꯏꯌꯥꯏ ꯁꯣꯔ ꯍꯣꯟꯕꯗ ꯏꯐꯨꯜ ꯐꯨꯡꯒꯠꯂꯛꯂꯤ꯫ ꯏꯌꯥꯏꯅ ꯋꯥꯅ "ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ. ꯊꯣꯏꯕꯤ, ꯑꯩ ꯂꯥꯟꯈ꯭ꯔꯦ." ꯋꯥ ꯉꯥꯡꯂꯝꯗꯕ ꯊꯣꯏꯕꯤ ꯉꯪꯂꯒ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ? ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯅ ꯅꯪꯅ ꯍꯤꯡꯊ ꯊꯠꯄꯅꯤ. ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯑꯃꯠꯇ ꯄꯤꯗꯅ. ꯑꯗꯨꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯋꯥꯏ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯀꯅꯤ." ꯃꯈꯥ ꯇꯥꯅ ꯋꯥ ꯑꯃꯃꯨꯛ ꯉꯥꯡꯂꯛꯇ꯭ꯔꯤꯉꯩ ꯏꯌꯥꯏ ꯃꯍꯥꯛꯀꯤ ꯁꯣꯔ ꯊꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯏꯌꯥꯏ ꯈꯣꯝꯕ ꯊꯋꯥꯏ ꯑꯗꯨ ꯊꯥꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕꯁꯨ ꯂꯦꯞꯇꯨꯅ ꯂꯩ꯫ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯄꯨꯔꯦꯝꯕ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯉꯪꯂꯝꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯣ ꯇꯞꯅ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯏꯪ ꯏꯪ ꯂꯥꯎꯕ ꯇꯊꯣꯠꯂꯕꯤ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯗ ꯑꯉꯥꯡꯒꯨꯝꯅ ꯇꯧꯖꯕꯤ
ꯊꯣꯏꯕꯤ ꯃꯥꯒꯤ ꯁꯥꯌꯣꯟꯗꯣ. ꯊꯣꯏꯕꯤꯅ ꯇꯞꯅ, "ꯇꯥ ꯄꯨꯔꯦꯝꯕ, ꯑꯩ ꯆꯠꯂꯒꯦ. ꯑꯩꯅ ꯍꯥꯟꯅ ꯁꯥꯔꯝꯕ ꯀꯣꯜ ꯑꯁꯦ ꯎꯠ ꯑꯣꯟꯅ ꯃꯩ ꯊꯥꯕꯤꯔꯛꯑꯣ. ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯈꯣꯏꯗ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔꯦ. ꯏꯇꯥ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏꯕꯨꯁꯨ ꯆꯥꯛꯄꯅ ꯌꯣꯝꯈꯤꯕꯅ ꯃꯨꯟꯈ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯔꯝꯃꯣ. ꯄꯦꯟꯗꯕ ꯊꯋꯥꯏ ꯑꯩꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅ ꯌꯣꯝꯂꯗꯨꯅ ꯏꯌꯥꯏꯕꯨꯗꯤ ꯍꯥꯠꯄ ꯐꯪꯂꯔꯣꯏ ꯈꯟ ꯑꯁꯥꯎꯕ ꯑꯗꯨꯅ ꯀꯣꯜ ꯑꯁꯤꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯍꯥꯠꯀꯤ ꯅꯤꯡꯂꯨꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯀꯣꯜ ꯑꯁꯦ ꯃꯩ ꯊꯥꯕꯤꯔꯣ. ꯐꯤꯁꯥꯀꯣꯜ ꯑꯁꯦ ꯇꯨꯝꯅ ꯃꯥꯡꯍꯟꯕꯤꯔꯣ." ꯄꯨꯔꯦꯝꯕꯁꯨ ꯊꯋꯥꯏ ꯑꯗꯣ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯥꯅ ꯃꯧ ꯑꯣꯏꯔꯕ ꯐꯥꯎꯕ ꯁꯥꯟꯅꯖꯈꯤꯕ ꯂꯥꯏꯐꯗꯤꯕꯤ ꯑꯗꯣ ꯄꯨꯔꯦꯝꯕꯅ ꯄꯤꯈꯤꯕꯅꯤ. ꯊꯣꯏꯕꯤ ꯃꯕꯨꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯗꯨꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯦ. ꯄꯨꯔꯦꯝꯕꯁꯨ ꯀꯣꯜ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯩ ꯊꯥꯈ꯭ꯔꯦ. ꯀꯉꯥꯎꯅꯔꯝꯕ ꯊꯋꯥꯏ ꯃꯌꯥꯝꯕꯨ ꯂꯧꯔꯝꯕ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯇꯤꯟꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ. ꯄꯨꯔꯦꯝꯕ ꯍꯧꯖꯤꯛꯇꯗ ꯃꯅꯥꯛꯇ ꯇꯥꯔꯤꯕ ꯏꯪꯉꯦꯂꯩꯕꯨ ꯍꯧꯗꯣꯛꯏ. ꯍꯧꯖꯤꯛꯇꯗꯅꯤ ꯊꯕꯛ ꯐꯕ ꯁꯥꯗꯨꯅ, ꯃꯤꯒꯤ ꯈꯟꯕ ꯁꯥꯗꯨꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯂꯥꯛꯂꯦ. ꯅꯨꯄꯤ ꯑꯃꯅ, "ꯀꯩꯅꯣ, ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯏꯌꯦꯅ ꯂꯥꯛꯂꯤꯕꯅꯤ." ꯄꯨꯔꯦꯝꯕꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯛꯏ. ꯃꯥꯂꯩꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯊꯣꯏꯕ, ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯔꯕꯒꯦ? ꯅꯃꯥ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯊꯤꯕꯁꯦ." ꯄꯨꯔꯦꯝꯕ ꯇꯞꯅ, "ꯏꯃꯥ, ꯏꯪꯉꯦꯂꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ. ꯑꯩꯅ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ. ꯃꯤꯐꯠꯇ ꯃꯥꯅ ꯑꯩꯒꯤ ꯏꯪꯉꯦꯂꯩꯒꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯕꯣ ꯏꯃꯥ?" ꯃꯌꯥꯝ ꯑꯗꯨ ꯎꯔꯛꯂꯦ. ꯏꯌꯥꯏꯅ ꯊꯋꯥꯏ ꯌꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯥꯂꯩꯅ ꯇꯞꯅ, "ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯇꯧꯏꯁꯨ ꯈꯪꯗꯦ. ꯕꯤꯅꯣꯅ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ. ꯑꯁꯨꯛ ꯐꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯦ ꯊꯋꯥꯏ ꯊꯥꯖꯤꯜꯂꯒ ꯂꯣꯏꯁꯤꯟꯕꯤꯔꯦꯗꯣ." ꯄꯨꯔꯦꯝꯕ ꯇꯞꯅ ꯏꯪꯉꯦꯂꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯊꯦꯡꯗꯨꯅ ꯍꯧꯗꯣꯛꯄꯗꯤ ꯂꯦꯞꯇꯦ. "ꯏꯪꯉꯦꯂꯩ." ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯞ ꯇꯞ ꯇꯥꯔꯛꯏ. ꯄꯨꯔꯦꯝꯕ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯀꯜꯂꯛꯏ. "ꯏꯪꯉꯦꯂꯩ, ꯇꯥ ꯄꯨꯔꯦꯝꯕꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ? ꯁꯦ, ꯃꯤꯠ ꯄꯥꯡꯉꯨ. ꯏꯪꯉꯦꯂꯩ, ꯃꯤꯠ ꯄꯥꯡꯉꯨ." ꯄꯨꯔꯦꯝꯕ ꯃꯍꯥꯛꯅ ꯀꯧꯕꯁꯨ ꯇꯥꯕꯤꯗ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ ꯏꯪꯉꯦꯂꯩ ꯃꯍꯥꯛꯇꯤ. ꯂꯩꯀꯥꯏ ꯑꯁꯤꯗ ꯐꯕꯗ ꯍꯥꯏꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ. ꯂꯝꯗꯝ ꯑꯁꯦ ꯊꯥꯗꯣꯛꯂꯝ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯈꯤ ꯍꯥꯏꯗꯨꯅ ꯄꯨꯔꯦꯝꯕ ꯄꯦꯟꯗ ꯀꯞꯂꯤ. ꯏꯪꯉꯦꯂꯩ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯀꯣꯟꯗꯨꯅ. ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯈꯦꯜꯂꯩꯁꯨ ꯆꯦꯜꯂꯛꯈꯤ. ꯄꯦꯟꯗꯅꯁꯨ ꯀꯞꯈꯤ. "ꯆꯦ, ꯏꯆꯦꯅ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯐꯔꯕ ꯀꯥꯟꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯪꯗꯤ ꯅꯆꯤꯟ ꯌꯥꯝꯅ ꯊꯤꯅ ꯑꯩꯕꯨ ꯂꯧꯕꯁꯨ ꯂꯥꯛꯇꯦ. ꯏꯆꯦ, ꯍꯧꯒꯠꯂꯣꯁꯦ. ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ, ꯏꯃꯥꯁꯨ ꯂꯩꯇꯦ. ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ ꯏꯆꯦ? ꯑꯩꯁꯨ ꯄꯨꯈꯨꯋꯣ. ꯍꯧꯒꯠꯂꯣ." ꯄꯨꯔꯦꯝꯕ ꯃꯍꯥꯛꯁꯨ ꯈꯨꯗꯩ ꯑꯃꯅ ꯃꯃꯤꯠ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ. ꯆꯠꯈꯤꯕ ꯃꯍꯥꯛꯇꯤ ꯆꯠꯈ꯭ꯔꯦ. ꯇꯥꯕꯤꯗ ꯈꯣꯟꯖꯦꯜ, ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ. ꯇꯈꯦꯜꯂꯩꯅ ꯀꯞꯆꯈꯤ. ꯄꯦꯟꯗ ꯃꯆꯦꯕꯨ ꯍꯜꯂꯛꯈꯣ ꯍꯥꯏꯗꯨꯅ. ꯅꯣꯡꯃ ꯅꯤꯅꯤꯒ ꯂꯣꯏꯅꯅ ꯄꯤꯔꯥꯡꯁꯨ ꯑꯁꯨꯝ ꯀꯞꯈꯤ. ꯉꯁꯤꯗꯤ ꯆꯍꯤ ꯑꯃ ꯐꯥꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨ ꯂꯣꯏꯈꯤꯕ. ꯇꯈꯦꯜꯂꯩꯕꯨ ꯄꯨꯔꯦꯝꯕꯒꯤ ꯃꯃꯥꯅ ꯃꯈꯨꯠ ꯅꯤꯕ ꯂꯥꯛꯈ꯭ꯔꯦ, ꯃꯃꯧ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ. ꯉꯁꯤꯗꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯆꯥꯛ ꯊꯣꯡꯂꯤ. ꯑꯁꯨꯝꯅ ꯊꯣꯡꯂꯤꯉꯩ ꯃꯅꯤꯡ ꯑꯗꯨꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯇꯧꯔꯛꯄꯅꯤ. ꯇꯈꯦꯜꯂꯩꯅ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯈꯤꯗꯨꯅ, "ꯆꯦ, ꯅꯪ ꯂꯥꯛꯑꯕꯣ?"